Lakle lakle Inspector Tayai 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 Ahan mabuktada Inspector Tayai tabiri basingbu James Hegurjamna taramnok chobagloina nei koknona kurumse ngasishu uduna lakchiri Inspector Tayai khwaidagi sangba solo drama amasu oiriba nungsi nungon chanabi kanglon laisuna singbe yauraba haujiki matamda toina tholiba thodok wathokte yumpham oiba oning loksing oinenabagi damak khwaidagi sanglaba crime gi series amasu oiriba wari paring ngasigi tangkakta lising ama satruka taramari shuba sharu sathajariba poloida hariba tangkak asigina umbudra mari shuba sharu pamangi tangkakta domna tabikre ramendrada sakhangdaba miyo anina nomai kapsin Inspector Tayagi timna makhoibu tanakhiram adubu lambida makhoi kadumda chatkibno haibadun kangauna dunu lekhiram police singna barricade thattuna check tawkhiram amadi ACP Suresh Kumar ki timna Prakash pu lambidigi check tawbada fakhi club ki che sang shen khaibagi oh nangje shen khaib chalurimni ne ha nangje ada demand tawbu chalurimni ne sir sida porama leire sir oi kaino ne hajibo sir sida porama leire sir oi kari bono ne sir amuto la phisa nate nate sir sana la no bire sir ai thabong khok sa zaruni asidi club ki che sang aduga sir ai thing su thing ai pochai khar leiru bagi sir check to bulur ge dei chachar ge kari no he check to bulu idre duga check to bulu di chachar ge ga oi kaino kaidore sir si chang mayam ji sin gyao sir amti yong bi sir kaino si chang ji kai mai leina ba sir hoji ka no mai kapsal me na haibu na ha do masigi na ha ji so orong hey nang no mai kai thama me ha nang season no mai kai thama ge kadai di no mai no ai no mai amata leji ai masi nang na ha mu irang to bude mani sa adune ina thamjari je na ha mu ke athoi ba ko ba no pa masa am gi mai case da joint action committee ni club ki secretary nga to sir demand chalu re kan khungdi sir sida che jang ga jum jawri sir situ sida sien khai na ba gi adu de lising train thoi lising drom de ga se hisab ka sulu yawri mai je kai no nang sidi kai puri no 지금 아이도 보노 sir city club ki akhui sien khai bagi kari sien khari ba club sien khai ya bro 나로 도 비드로 나데 노이제 군가고도 비드 니가 들어 능 나냠 딱hat 키비드니 나 마치디 능기는 미롱라이네 아 헤헤헤 지 앞설로 시가 앞설 지 소이드노 롱고도 심마신 항부도 소이 강근이 어제 놈의 갑설도 능 나트로 sir 아이게 누구 뭐 떠나지 헤이 둘려 sir 그래요 sir 헤이도 그 답이지 뭐 에이 헤이도 그 답이게 나 능 어제 놈의 갑설로 시행 게 아니면 능 소이드노 롱고도 나트로 뭐는 강 가나 사미네 콜라이 가이 타마미 아유네 난 콜라이 가이 타몬게 선을 또 위시거리 선을 거리 농아이 떠보기 에이 농아이 떠보 와나 뛰네 생와니네 하자 나 거기 금질 레바 망한도 없니네 어지게도 농아이 값설로 뭐 체인게 아이도 낭나 따라 가나 와야 되노 아 생나 해야 들어 그이노 투밀리자 투밀리 시게기노 서 아심도 따이네 방금 들어가 아이 거기 미점도 따이네 이렇게 간데 아이노데 kari nungai to bale bagi hey nongoda nungai ba nungai to wan te nang kari wo de nongoda nungai te to de no mi nang ang je sing kum de ne nomai ga thame pala ga thong ge sir aingoda to mai to bi gen kari aingoda to mai to bi no nang ai je ge no ha ai to re nang ge to ge no nang joint action committee sing ge ro nang hojik phare je chang yaw re demand chalu bagi nang nomai kapsal bodu gi mafam silai natra nakoi amana kai lo ba 아무도나 토이 바이브들어 나 들어가 미에 도박 하나노 호스피탈다 레멘더 거부 미무다 너무 값을 거 바이크 set게도 나 거기 들어 아유네 그래 또 빌시고 거기 더 주더라 거기 또 주더 브라이브 메이크스나 달로로 셔 넘비 쇼록도 폴리스 넘비 셔마마도 그 답 해트벨로 야바야 데바마 퉁으름 건데 능시가 다디 셀 가름 쓰면 되고 다디 어제 뭐땀 파트라가 앉아도 놓고이나 클럽 키 타박 젤리니 가이네다 아이 클럽 키 타박 젤 바이시 로이 나하롱 머리링니 हमरो 나하롱 가주네 강문에 들어 나하롱 나 싱거리 굿택부데 되마 리코거는 누구만 시대다 짭 마나면 민감도 항라이 그래 독절라고 실 그래 다네는 거 돌lok과 나라이 박 농시버기 나마다 어이 능 땄기라나 아싱 뭐 하이도 능 땄기로 서 미점 뭐도 수마이네 돌어가디 서
karam na lepak sikari no oigadur bi thabak thabak chasuru bani hai ai club ki secretary ni soire adu kakta sunati handak da thugi ba thodo adugi athoi babu maram leitana sarkhina fajan bi bagi dama joint action committee ki secretary ori hai bagi dama machine ai ra lore sarkhina nungai tabdo ngasi lambi sidai bu check toruga ai bu phapun ya bi wakhin khali bisibo asing badi khangdana nang ngangi ni athoi bagi ga nang panjan karai de ai nang kari maram khange asing badi khari mat khangdi khangdana ai athoi bana tumi leidu kai gi khangra mara lei bagi khangabra nang madugi maram de kari khangdana no leipak miyam apang ba khara noina khomjalaga kholaw lo halaga irang hongna bu khondar khudigi tangai phadana mak tholokhi ba natro mak bu phaba pun mamido ai khoi ne habro ai khoi ne harabadi police department da maran season bagi da mak police ki ijat chokna ba thabak to bagi da mama gi mathak to tonga tona case camera thangar bu sui madu khangdar na pangang ngang bro ai mohan sir kana de silei da work koine ngana ga da banat gari dab chalo chalo gari dab chalo sei mai gari shoji lok chalo pani sa ngak tang lengbiro ra sin haipet che chang khara sudum yoro bani na evidence hai babu chap cha masidagi hen ba thodo ba kari mata leitrai jariba kari na thobiri sibo micham praja magi hingbagi haksibo kari gu mata leitra lambi sorok tu check torga hekta phaningi haduna ai nakhai dong kari yeng lerge nakhai atai sulau ne makhong makhu chu pun thalaga gari telung sulau aduga oi mon sir mai gari sinang thoro aduga station da wahang bang da hauji katang hakki mamang da nongoi kapla chen ki mi do madugi manungda mi ama fare haidana press statement thogoda aduga masana maranja jargadi maga lakmina da su soidina ki phagani ai chalo gaide khaglo ai gari de khalo ne sir khoina atamna ne ngonda nungai thaba lerga sir khoina mafam su check torga ai fajin bibje sir ai ya jani de sir ai yumda kolm ta tawjiki ai yumda kari mo mafam tai jigi ai na khoi kana kana le makut pari ba phone chu mulune mafam masirigi kari gi mahana khoi gi mangna phone tawgo doribino irang sagatna mahana thawdo waste mara laitaba sadana utka doribani ne na khoi kai dolege makut pari ba mobile chu mulune kare mobile do bibros kadai no thado ke do wino ai gi phone khoi pari ge no se ai gi phone se ai gi personal se ya dine se piro ai kari kane na khchelek chega pa pak thajalakna nin man ta da angang hauji kan gi ai ru re ga pepa taro chalo kaglo mako do chen na punjaro kari gu ma chen gi ba tar ga de nongwai na mana gandani khangdi makok tani khangni kap kadam ai na hat pe ya ba ga ya piris ni pani sa amda kaklo si amda kaklo che sa na khuine to ru se yamna lale ko sa na khuine to ru se am lale ai lan ba lan da ba ti ne nongwai kaplam ba gi chen ki ba mioi ani ru mung da mioi ma fare haidina audio si headline how kador nang khangni da ai na kai kai dori mon pani sa thoru chalo gari thoru pani sa ai lenga karo ko sirau si chen bu chele di sana kapo ita hari kapa gi dik ti yar mal संगलो चेन बया 본데 어이 더러네 서자 파니샤 더저래 어이 젠게 그리 큰 거고 누나 투아이도 방 강노라 곰살아 sir 아시다디 로이나 레레 sir 드라멘드라 나 거기 쇼브라 sir 속대 sir angangche sir haujigido matok karamna sir ikuna gari se kakhatring edigi sida tholokpada nakkanduda gari masa ma khang thorogasa nongmai kapsulaga to kana thogi bogi wani sir aikoi tanaba yaba tanar tibe yaba tiro adubu makhoigi lambido khoina khangau adubu mafam asida mo asopan yarong adra haiduna khoila sir thodo ko sopan yaw sections aiga loinana mafam adu yongna na bachat manners hauji lambida mo makhoi lumdun leram adi khudong char lo damendra gari kana bators sir sir wafam amata sir rani na ke demo aikoi stegi gari mo torga yum phabu security na thina na bator
ꯑꯗꯨꯕꯨ ꯅꯍꯥꯛꯀ ꯙꯔꯃꯦꯟꯗ꯭ꯔꯒꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯒꯗꯕ ꯂꯩꯇꯦ ꯙꯔꯃꯦꯟꯗ꯭ꯔꯗꯤ ꯑꯃꯨꯛ ꯇꯉꯥꯏ ꯐꯗꯅ ꯀꯣꯔꯠꯅ ꯔꯥꯏ ꯂꯥꯎꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯁꯇꯗꯤꯗ ꯂꯩꯇꯕ ꯌꯥꯔꯣꯏ ꯁꯥꯔ ꯑꯩ ꯂꯣꯏꯅ ꯈꯪꯖꯔꯦ ꯁꯥꯔ ꯁꯥꯔ ꯈꯣꯏꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ ꯑꯗꯨꯕꯨ ꯁꯥꯔ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯀꯟꯕꯤꯌꯨꯀ ꯁꯥꯔ ꯌꯥꯔꯒꯗꯤ ꯁꯥꯔ ꯃꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯔꯥꯅꯤ ꯑꯩꯈꯣꯏꯗ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯡꯈꯤꯕ ꯃꯇꯦꯡ ꯑꯩꯈꯣꯏ ꯈꯪꯉꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯑꯩꯈꯣꯏꯗꯤ ꯉꯥꯛꯇꯨꯅ ꯆꯠꯄꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯈꯣꯏ ꯆꯤꯡꯅꯕ ꯀꯔꯤ ꯂꯩ ꯁꯥꯔ ꯑꯩ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕ ꯂꯩꯖꯗꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯆꯤꯡꯅꯒꯅꯨ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯒꯅꯤ ꯑꯩꯈꯣꯏ ꯙꯔꯃꯦꯟꯗ꯭ꯔꯕꯨ ꯃꯃꯥꯡꯒꯤ ꯒꯥꯔꯤꯁꯤꯗ ꯇꯣꯡꯍꯜꯂ ꯄꯨꯔꯛꯈꯤ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯃꯍꯥꯛꯄꯨ ꯁꯦꯟꯅꯔꯒ ꯆꯠꯂꯤ ꯑꯃꯨꯛꯅ ꯃꯥꯡꯗ ꯑꯃꯨꯛ ꯊꯧꯒꯠꯂꯒ ꯑꯩꯈꯣꯏ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯂꯝꯕꯤꯗꯁꯨ ꯑꯥꯔꯣꯄꯤ ꯑꯗꯨꯒ ꯕꯦꯔꯤꯀꯦꯠ ꯊꯥꯡꯇꯣꯛꯇꯨꯅ ꯆꯦꯛꯅꯆꯤꯡꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤ ꯅꯪ ꯍꯧꯖꯤꯛꯀꯤꯗꯤ ꯌꯨꯝꯗ ꯌꯧꯅꯕ ꯇꯧꯔꯣ ꯑꯩꯈꯣꯏ ꯙꯔꯃꯦꯟꯗ꯭ꯔꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯆꯠꯂꯣ ꯀꯥꯈꯠꯂꯣ ꯙꯔꯃꯦꯟꯗ꯭ꯔ ꯐꯅꯤ ꯁꯥꯔ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯈꯣ ꯀꯔꯤ ꯂꯩꯔꯦ ꯔꯥꯅꯤ ꯁꯤꯗꯒꯤꯗꯤ ꯋꯥꯈꯜ ꯇꯥꯔꯒꯗꯕꯅꯤꯀꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯈꯪꯉꯦꯗ ꯔꯥꯅꯤ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯦ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪ ꯑꯗꯨꯃꯛꯅ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯃꯈꯣꯏꯒ ꯂꯣꯏꯅꯗ ꯌꯥꯗꯕꯒꯤꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯟꯈꯤꯕꯁꯤꯡꯗꯣ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯅ ꯍꯜꯂꯛꯄ ꯅꯪ ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯣ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯀꯜꯂꯛꯄ ꯂꯩꯇꯦ ꯑꯩꯅ ꯏꯁꯣꯔꯗ ꯅꯤꯖꯔꯛꯄꯗꯣ ꯉꯁꯤꯗꯤ ꯊꯨꯡꯖꯔꯕꯅꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯁꯅꯨ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯀꯥꯏꯈ꯭ꯔꯁꯅꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇ꯭ꯔꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯕꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯗ ꯑꯩ ꯁꯥꯔ ꯈꯣꯏꯗꯒꯤ ꯄꯥꯎ ꯂꯧꯖꯔꯛ ꯔꯥꯅꯤ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯅꯪ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯅꯪ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯌꯥꯔꯦ ꯑꯗꯨꯗꯤ ꯔꯥꯅꯤ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ ꯑꯉꯥꯡꯁꯤꯡ ꯊꯣꯡ ꯍꯥꯡꯗꯣꯛ ꯃꯥꯕꯨ ꯉꯥꯛ ꯁꯦꯜꯂꯒ ꯃꯌꯥꯏꯗ ꯊꯝꯍꯜꯂꯨ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯉꯥꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕ ꯅꯈꯣꯏꯅ ꯃꯥꯡ ꯊꯥꯔꯣ ꯑꯩꯈꯣꯏ ꯇꯨꯡꯗ ꯊꯧꯔꯛꯀꯦ ꯒꯥꯃꯩ ꯁꯥꯔ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤ ꯃꯥꯡ ꯊꯪꯈ꯭ꯔꯁꯅꯨ ꯑꯩꯈꯣꯏ ꯇꯨꯡꯗꯒꯤ ꯊꯧꯁꯤ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯁ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯀꯠꯂꯒ ꯑꯃꯨꯛ ꯃꯃꯥꯡ ꯊꯥꯔꯒ ꯆꯠꯁꯤ ꯐꯅꯤ ꯁꯥꯔ ꯆꯠꯂꯣ ꯑꯉꯥꯡꯁꯤꯡ ꯆꯠꯂꯣ ꯑꯩꯈꯣꯏ ꯇꯨꯡꯗ ꯂꯥꯛꯑꯦ ꯊꯧꯔꯣ ꯒꯥꯃꯩ ꯐꯅꯤ ꯁꯥꯔ ꯑꯁ ꯐꯪꯂꯕꯗꯤ ꯑꯩꯈꯣꯏꯅ ꯀꯥꯞꯄꯒꯦ ꯍꯥꯏꯁꯨ ꯌꯥꯔꯒꯗꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗꯅ ꯍꯦꯛꯇ ꯊꯣꯛꯏꯗꯨꯀꯣ ꯒꯥꯃꯩ ꯃꯈꯣꯏꯕꯨ ꯃꯐꯝ ꯆꯥꯅ ꯑꯩꯈꯣꯏ ꯊꯤꯜꯂꯝꯈꯤꯁꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯒꯗꯕꯅꯤ ꯐꯅꯤ ꯁꯥꯔ ꯑꯁ ꯑꯩꯗꯤ ꯐꯥꯕ ꯄꯨꯟꯕꯒꯥꯏꯗꯤ ꯊꯣꯏꯅꯕꯨ ꯄꯥꯝꯖꯗ꯭ꯔꯕꯅꯤꯗ ꯁꯥꯔ ꯌꯥꯔꯒꯗꯤ ꯊꯦꯡꯕꯨ ꯊꯦꯡꯅꯔꯗꯤ ꯑꯗꯨꯝ ꯀꯥꯞꯊꯣꯛꯑꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯗꯣ ꯑꯗꯨꯅꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕꯖꯥꯠꯅꯤ ꯊꯧꯖꯜꯂꯨꯅꯦ ꯒꯥꯃꯩ ꯐꯅꯤ ꯁꯥꯔ ꯍꯜꯂꯣ ꯁꯥꯔ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯙꯔꯃꯦꯟꯗ꯭ꯔꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯦ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥꯅ ꯑꯃꯨꯛ ꯇꯧꯔꯤꯕꯅꯣꯅꯦ ꯁꯥꯔ ꯑꯩꯅꯅꯦ ꯀꯔꯤꯒꯤ ꯃꯥꯗꯤ ꯑꯩꯅ ꯏꯆꯥꯅꯨꯄꯥꯒꯨꯝ ꯈꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯁꯤꯅ ꯅꯪꯅ ꯀꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯕꯒꯤꯅꯣ ꯁꯥꯔ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯁꯥꯔ ꯉꯁꯤꯃꯛꯁꯨ ꯄꯨꯂꯤꯁꯅ ꯃꯍꯥꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯒ ꯅꯤꯡꯊꯤꯖꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯑꯆꯧ ꯑꯁꯥꯡ VIP ꯑꯃꯒꯨꯝ ꯃꯍꯥꯛꯄꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯥꯔ ꯁꯥꯔ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯇꯦꯕꯜ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯔꯒ ꯆꯥꯃꯤꯟꯅꯔꯒ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯉꯣꯟꯗꯗꯤ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯔꯛꯂꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯗꯤ ꯌꯥꯏ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯃꯗꯨ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯗꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯣꯏꯒꯅꯤ ꯁꯥꯔ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯁꯥꯔ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯥꯁꯇꯔ ꯃꯥꯏꯟ ꯙꯔꯃꯦꯟꯗ꯭ꯔ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯁꯥꯔ ꯏꯟꯁꯄꯦꯛꯇꯔ ꯇꯦꯃꯥꯒꯨꯝꯕ ꯀꯔꯤꯁꯨ ꯅꯠꯇꯕꯅ ꯃꯥꯏꯀꯦꯜ ꯑꯩꯒꯤ ꯊꯕꯛ ꯊꯧꯗꯣꯛꯁꯤꯡꯗ ꯀꯔꯤꯕꯨ ꯈꯪꯒꯗꯧꯔꯤꯕꯅꯣꯅꯦ ꯁꯥꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕꯅꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯆꯤꯡꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯀꯌꯥꯗ ꯃꯊꯧꯅꯥ ꯂꯩꯕ ꯁꯥꯔꯤꯕ
ꯑꯩꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯔꯒ ꯑꯩꯒꯤ ꯂꯩꯐꯝꯁꯤꯡ ꯄꯨꯝꯅꯃꯛꯁꯤꯡ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯁꯥꯔꯅ ꯊꯥꯔꯛꯄꯅꯤ ꯈꯟꯗꯨꯅ ꯃꯃꯥꯡ ꯊꯛꯇꯁꯨ ꯑꯩꯅ ꯆꯤꯡꯅꯕ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯗꯕ ꯂꯩꯇꯦ ꯎꯗꯕ ꯂꯩꯇꯦ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯥꯒꯨꯝꯕꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗ ꯃꯥꯅ ꯀꯔꯤꯕꯨ ꯈꯪꯒꯗꯧꯔꯤꯕꯅꯣ ꯃꯁꯤ ꯃꯍꯥꯛꯅ ꯇꯥꯛꯊꯣꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯗꯨꯅ ꯂꯥꯛꯄ ꯋꯥꯐꯝ ꯑꯗꯣ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯁꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯈꯛꯇꯔ ꯅꯪꯅ ꯆꯤꯡꯅꯔꯤꯁꯤꯅ ꯑꯇꯣꯞꯄ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯕ ꯀꯔꯤ ꯂꯩꯕꯒꯦ ꯁꯔ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯕ ꯍꯥꯏꯕꯕꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯑꯅꯤꯁꯨꯕ ꯃꯍꯥꯛꯀꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯈꯪꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯎꯒꯅꯤ ꯁꯔ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯉꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯤꯡꯊꯤꯖꯅ ꯏꯪꯅ ꯇꯞꯅ ꯂꯥꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯅꯤꯡ ꯀꯅꯥꯃꯇꯒ ꯃꯔꯤ ꯂꯩꯅꯔꯒ ꯃꯍꯥꯛ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯏ ꯄꯨꯂꯤꯁꯇ ꯃꯍꯥꯛꯅ ꯆꯪꯖꯔꯤꯕ ꯄꯨꯂꯤꯁꯇ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ ꯑꯁꯦꯡꯕꯗꯤ ꯃꯍꯥꯛꯄꯨ ꯃꯊ꯭ꯋꯥꯏ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯀꯥꯞꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯆꯠꯊꯖꯕꯅꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯂꯤ ꯊꯧꯗꯣꯛ ꯑꯁꯦ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯃꯠꯇꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯄꯥꯎ ꯄꯤꯅꯤꯡꯉꯥꯏ ꯂꯩꯔꯣꯏ ꯁꯔ ꯑꯗꯨꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯔ ꯍꯧꯖꯤꯛ ꯃꯍꯥꯛ ꯇ꯭ꯔꯥꯟꯖꯤꯠ ꯀꯦꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯈꯟꯅꯕ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤ ꯑꯃꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯩꯔꯕꯤ ꯂꯩꯒꯗꯧꯔꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯨꯔꯕꯅꯤꯅ ꯃꯍꯥꯛ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯂꯩꯈ꯭ꯔꯒꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯠ ꯊꯥꯅꯅꯕꯒꯤ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯃ ꯈꯪꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯑꯣꯏꯔꯒꯅꯤ ꯄꯨꯂꯤꯁꯀꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯔꯝꯕꯁꯤꯡꯁꯨ ꯁꯔ ꯄꯨꯝꯅꯃꯛꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯑꯩ ꯊꯤꯖꯔꯛꯅꯕ ꯍꯣꯠꯅꯖꯔꯤ ꯑꯩ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯒꯗꯕꯁꯤꯡ ꯑꯩ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯔꯛꯀꯅꯤ ꯁꯔ ꯃꯥꯏꯀꯦꯜ ꯇꯧꯒꯗꯕ ꯊꯕꯛꯁꯤ ꯌꯥꯝꯅ ꯌꯥꯝꯃꯦ ꯅꯍꯥꯛ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯈꯔ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯔꯒ ꯅꯪꯅ ꯑꯃꯨꯛ ꯊꯕꯛ ꯏꯅꯧ ꯅꯧꯅ ꯄꯥꯏꯈꯠꯂꯛꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯗꯦꯕꯤꯠꯅ ꯀꯔꯤꯃꯠ ꯍꯥꯏꯗꯕ꯭ꯔꯣ ꯁꯔ ꯍꯥꯏꯔꯦ ꯁꯔ ꯇꯉꯥꯏ ꯐꯗꯅ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯝꯕꯔ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯍꯣꯏ ꯁꯔ ꯑꯩꯁꯨ ꯐꯣꯟ ꯑꯃ ꯇꯧꯔꯒ ꯌꯥꯎꯔꯛꯂꯤꯕꯅꯤ ꯐꯅꯤ ꯁꯔ ꯅꯝꯕꯔꯁꯦ ꯗꯦꯕꯤꯠꯇꯒꯤ ꯂꯧꯕꯅꯤ ꯍꯣꯏ ꯅꯪ ꯑꯩꯉꯣꯟꯗ ꯀꯣꯜꯁꯨ ꯇꯧꯔꯛꯄꯅꯤ ꯐꯅꯤ ꯁꯔ ꯑꯩꯁꯨ ꯀꯣꯜ ꯇꯧꯔꯔꯣꯏ ꯍꯣꯏ ꯑꯗꯨꯒ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯈꯤꯁꯤ ꯍꯣꯏ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯍꯟꯅ ꯁꯤꯡꯅꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯝꯂꯕꯅꯤꯅ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯅꯤꯡꯒꯗꯧꯔꯤ ꯑꯗꯨꯒ ꯅꯪꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯅꯪꯒꯤ ꯑꯉꯥꯡ ꯑꯅꯤ ꯊꯥꯖꯜꯂꯤꯗꯨꯅ ꯀꯝꯗꯧꯕꯅꯣ ꯀꯝꯗꯧꯕꯅꯣ ꯃꯈꯣꯏꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯕ꯭ꯔꯅꯦ ꯌꯧꯔꯛꯑꯦ ꯁꯔ ꯃꯈꯣꯏ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯛꯂꯦ ꯁꯔ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯀꯤꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯣꯠꯇꯨꯅ ꯂꯩꯔꯕꯗꯤ ꯁꯔ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯪꯂꯤꯕ ꯃꯪ ꯑꯁꯤ ꯀꯔꯝꯅ ꯂꯣꯏꯒꯅꯤ ꯁꯔ ꯃꯍꯥꯛ ꯅꯠꯇ꯭ꯔꯒ ꯇꯝꯐꯥ ꯅꯠꯇ꯭ꯔꯒ SP ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ DGP ꯑꯣꯏꯔꯕꯁꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯒ ꯑꯣꯠ ꯅꯩꯗꯨꯅ ꯃꯈꯣꯏ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯕ ꯃꯗꯨꯗ ꯅꯠꯇꯦ ꯇꯝꯐꯥ DSP ꯇꯝꯐꯥ ꯃꯍꯥꯛꯄꯨꯁꯨ ꯁꯔ ꯃꯥꯏꯀꯦꯜ ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯟꯗꯕ ꯇꯧ ꯍꯥꯏꯕꯁꯨ ꯈꯔ ꯇꯥꯎꯅꯤ ꯅꯈꯣꯏꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯂꯣꯏꯅ ꯊꯣꯛꯂꯛꯀꯅꯤ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ ꯐꯅꯤ ꯁꯔ ꯑꯩ ꯇꯥꯖꯔꯤ ꯁꯔ ꯑꯊꯨꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯣꯏꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯧ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯊꯥꯔꯣꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯊꯕꯛ ꯊꯥꯒꯅꯨ ꯃꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯣꯏꯍꯜꯂꯨ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯑꯩ ꯄꯥꯎ ꯂꯣꯏꯅ ꯄꯤꯔꯛꯀꯅꯤ ꯑꯗꯨꯕꯨ ꯁꯔ ꯑꯩ ꯁꯔꯒꯤ ꯌꯥꯊꯪꯗꯤ ꯍꯤꯛꯇꯣꯛꯆꯔꯣ ꯑꯗꯨꯕꯨ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕꯗꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯅꯠꯇ꯭ꯔꯒ DSP ꯇꯝꯐꯥ ꯅꯠꯇ꯭ꯔꯒ SP ꯅꯠꯇ꯭ꯔꯒꯅ DGP ꯃꯈꯣꯏ ꯐꯥꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕꯗꯤ ꯁꯔ ꯃꯈꯣꯏ ꯐꯥꯖꯤꯟꯗꯨꯅ ꯁꯔ ꯑꯩꯅ ꯋꯥꯖꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯍꯩ ꯁꯔ ꯑꯩ ꯁꯣꯏꯗꯅ ꯁꯔꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯅꯕ ꯑꯩ ꯍꯣꯠꯅꯖꯔꯤ ꯁꯔ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯇꯝ ꯂꯥꯛꯀꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯏꯜꯂꯨ ꯃꯇꯝ ꯈꯔꯗꯪ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇ꯭ꯔꯦꯟ ꯇꯧ ꯑꯍꯥꯎꯕ ꯄꯤꯖꯧ ꯃꯊꯃꯣꯏꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯣꯜꯂꯨ ꯊꯕꯛꯁꯤꯡ ꯇꯧꯅꯤꯡꯅꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯤꯖꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯂꯩꯔꯕ ꯋꯥꯔꯤꯁꯤꯡ ꯂꯤꯌꯨ ꯐꯣꯇꯣꯒ꯭ꯔꯥꯐ ꯎꯠꯄ ꯌꯥꯕꯁꯨ ꯎꯠꯂꯨ ꯑꯗꯨꯒ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯃꯕꯨꯛꯆꯦꯜ ꯆꯦꯠꯇꯕꯁꯤꯡꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯌꯥꯏ
madu nang na sana khangna section na senagadabne maike funny sir ai adudi sir yare thamo ai paudu tabada ngak phawne adubu inspector tayai leina manak aduda nongmaina kapsinduna Dharmendra bu hat nan honage tarom ai dei chano paga loina tinaramani ichano pagu mani khanduna aina luna chana tawruba sidi thakta karaba thakta netuna karaba haima sana nahan thole habudi taraba ado karino khoida gadi sungla lakpi bana tene oi bema aisune koiba dung hak cha saruraba koiba chalu brabune amana isai phajabam saktorokna nangi dagang mai hoigi timdo aduna ne loin isai ga do nami oi be mai su ujarabado amaduna ne thabak halakpada aingonda loinu ule mingonda di uthokano na mana hairipon mingonda uthokano harago leisi phanayam yamene hairuraga social media da thagaloi somna kandana makhoi police masen loina unadana loraba oi be ma kesu taruno yamna faje ahan bagi dance tu ure nahan gi di nang yawbani na is kaino adu kam hairi dobo nang di na hawai su la rawda kese dance to roi bani dana adu budi karino san selega lejeram punsin mahak thengna robodi gi ngasidi aibu matik saba mi mo oina bani haduna mathang mahang na aibu aina kari lamane bo singadori bana khangti haima nangi na bore bodabu hayen kari laman singadori ge thoino ado nangsu rahul ga sungat khana de haraga hantakti phajana khana kya aduga kari no achouba thodok amasu thoro mal oibe ma siram ga dore kadai de no miwa lawrubra haibabu ne sige khajik tanga itei no animak ne aina sulana lo mana sulana lo be mayamna section ga dabani ko migi mawa lawraga ne yabanati imai pe ma kaina ge khajik tanga idana hojikti akhoi tanabadi haure kanano tanaribo ma doctor ni dana o be mayam chokhalabani hojikti IB aduga tonga mayam lek sel dabu kharsang bu sodum lek sungsoi soiden oiba ya khangdre bem angang pu asu paisa nungsinarasu paisa koinarasu khangde da chatlasu koirasu langasu paisa gi paisa ngata paisa yaudrabadi karino tawgodorisibo aduni bema aisu mimo oidaba yade haidana da santosna ado idea me kaiji kamai tawni darahulsu nahangi dansu ugrabraba oibe ma kaidore haino adu khak ubabu thaban chongbada lampakta nupi singna maning niktaba makhut haidaba makong kaudaba kanabu yauge loina makong kawi loina maning ni idudi kaidoraba adusu lampakta ipong phongna mama mapa mayamge mama aduga sagaina te kerolikai miyam mamang da loina uri natro adugi dabu kari wa thina nangni ikari do kari gino ado kyamna phaje ado kayam kino no khoine legi dorisina khangde da thoino aidi sum tan bu tanjal sumaina sum leibasina bu hena nungai nomogi wari khar sanaba aduga nomogi thabak chathok chachin da kari kaino khara pau phauna ba aduga awar pa lerga na hangdongjin toroga kai kaino khara leiraga leba isadane matum marang hoba aduga thungnaroi netraga thungnani habigi awaba kari mata sulaitri adidi yam nungai be wani bema ado nangbu karam kana chatoino ai kharabudi leikini aigi course loidri sidagi di loira kanda budi khangti kari tawden da santosna pamado aide adum tawran oi be mayam seksalo mapanda leibadoni ko hoji yamna lurise hoji mapanda leibadoni bema aisi yamna seksal aina mapanda leinge da seksalo di hai nangna muksona manung da lehoraga section na bagiro no eni na mukching haina ge tawrido kari sunatabada khangde aisu mitte isaga udabadu da wakhandu maron khalakpa tanja du da kadai de gino sono mala gane as pungloi he loi bani kain hek to wakhanji aning mamang thalaga ne men mana mata ta bajanati soro chingdana ne sigu sige toromi bema adubune mamai thangdadi hauji pudi loini ya sanakri thoki ba thodo odudagi puna maksing ado yare bem yamna cheksalaga leyo nangna dingonda cheksalo di haraga
ꯑꯃꯨꯛꯇ ꯈꯟꯅꯗꯕꯅ ꯑꯩꯈꯣꯏꯅꯤꯅ ꯈꯟꯅꯔꯦ ꯍꯥꯏꯕ ꯄꯥꯎꯗꯣ ꯇꯥꯕꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨꯅꯦ ꯊꯧꯗꯣꯛꯇꯣ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯌꯥꯝꯅ ꯏꯀꯥꯏꯕꯖꯥꯠꯅꯤꯗ ꯑꯩꯅꯁꯨ ꯃꯥꯕꯨ ꯆꯤꯡꯅꯗꯅ ꯇꯧꯕ ꯃꯥꯅꯁꯨ ꯑꯩꯕꯨ ꯆꯤꯡꯅꯗꯅ ꯇꯧꯕ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯀꯌꯥꯗ ꯍꯩꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯧꯖꯤꯛꯇꯤ ꯕꯦꯝꯃ ꯂꯣꯏꯅ ꯂꯣꯏꯅꯈ꯭ꯔꯦ ꯏꯔꯥꯡꯁꯨ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯕ ꯄ꯭ꯂꯥꯟꯗ ꯗꯣꯛꯇꯔ ꯇꯥꯟꯅꯔꯒ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯗꯤ ꯈꯔ ꯅꯨꯡꯉꯥꯏꯗꯅ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯍꯥꯏꯕꯁꯨ ꯀꯔꯤꯅꯣ ꯉꯔꯥꯡ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯝꯃꯦ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯃꯤ ꯀꯣꯏꯊꯤ ꯊꯤꯗꯅ ꯂꯩꯔꯤ ꯈꯪꯗ꯭ꯔꯦꯗ ꯄꯨꯂꯤꯁ ꯑꯣꯏꯕ ꯅꯨꯄꯥꯗ ꯌꯨꯝꯒ ꯄꯥꯟꯖꯔꯨꯅꯨꯅ ꯑꯩꯗꯤ ꯍꯥꯏꯅꯤꯡꯉꯕꯅꯤ ꯕꯦꯝ ꯏꯁ ꯅꯪꯅ ꯄꯥꯟꯒꯦ ꯄꯥꯟꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯗꯨ ꯍꯥꯏꯒꯗꯧꯔꯤꯕ ꯑꯣ ꯏꯕꯦꯝꯃ ꯅꯪꯁꯨ ꯍꯌꯦꯡ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯧꯔꯕ ꯑꯗꯨꯅꯅꯦ ꯍꯌꯦꯡ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯅꯪ ꯍꯥꯟꯅ ꯄꯥꯜꯂꯒ ꯅꯪꯅ ꯈꯪꯅ ꯍꯥꯏꯗꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣꯏꯗ꯭ꯔോ ꯑꯩꯁꯤ ꯀꯩꯗꯧꯕꯒꯤ ꯍꯥꯏꯗꯧꯔꯤꯕ ꯈꯪꯖꯕ ꯇꯥꯔꯦꯗꯅ ꯀꯣꯏꯕꯗ ꯉꯥꯏꯍꯥꯛ ꯁꯪꯖꯗ꯭ꯔꯁꯨ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯔꯁꯤꯔ ꯈꯪꯗꯦ ꯍꯥꯏꯁꯦ ꯑꯁ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯂꯥꯛꯑꯣꯕ ꯀꯔꯤ ꯄꯤꯖꯒꯦ ꯍꯥꯏꯅꯣ ꯑꯣꯏꯕꯦꯝꯃ ꯁꯤꯡꯖꯨ ꯂꯩꯌꯦ ꯑꯍꯥꯎꯕ ꯂꯥꯛꯑꯣ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯏꯁ ꯆꯥꯅꯤꯡꯕꯅ ꯁꯤꯔꯦ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯅꯣꯡꯃꯩꯕꯨ ꯊꯥꯡ ꯀꯥꯞꯁꯜꯂꯝꯃꯒ ꯑꯗꯨꯝ ꯆꯦꯟꯈꯤꯕꯗꯨꯗꯒꯤ ꯑꯗꯨꯝ ꯊꯤꯕ ꯑꯗꯨꯝ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯁꯤꯕꯨ ꯑꯁ ꯈꯖꯤꯛꯇꯅꯤꯀꯣ ꯃꯣꯏꯅ ꯒꯥꯔꯤ ꯃꯆꯥꯗꯨ ꯄꯥꯏꯗꯅ ꯊꯧꯈꯤꯕꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯗꯤ ꯁꯦꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯕꯒꯤ ꯋꯥꯅꯤꯀꯣ ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗꯀꯣ ꯄꯦꯕꯦꯠꯀꯤ ꯃꯈꯨꯠꯇꯒꯤ ꯀꯔꯤ ꯅꯠꯇꯦ ꯀꯔꯤ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯒꯤ ꯃꯈꯨꯠꯇꯒꯤ ꯄꯦꯕꯦꯠ ꯅꯥꯟꯊꯣꯛꯈꯤꯕꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯆꯥꯛꯄꯗꯣ ꯑꯁ ꯃꯊꯤ ꯐꯥꯎꯕ ꯑꯁꯨꯛ ꯍꯥꯎꯔꯁꯤꯅꯗꯤ ꯃꯁꯥꯗꯤ ꯀꯌꯥ ꯍꯥꯎꯒꯅꯤꯒꯦꯅ ꯍꯥꯏꯕꯗꯣ ꯄꯦꯕꯦꯠ ꯇꯧꯕꯗꯣ ꯑꯁ ꯅꯥꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗ ꯈꯖꯤꯛ ꯈꯛꯇꯗ ꯅꯥꯟꯊꯣꯛꯄꯅꯤꯅꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗꯀꯣ ꯑꯁ ꯑꯗꯨꯒ ꯀꯔꯤꯅꯣ ꯄꯥꯎ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯂꯩꯕ ꯃꯤꯁꯤꯡ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯔꯁꯤꯀꯣ ꯀꯔꯤꯅೋ ꯐꯧ ꯌꯩꯅꯕ ꯃꯦꯆꯤꯟꯗ ꯃꯃꯥꯡꯗꯁꯨ ꯃꯤ ꯁꯤꯈꯤꯕ ꯅꯥꯈꯤꯕ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯀꯔꯤꯅꯣ ꯈꯔ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤꯀꯣ ꯐꯧ ꯌꯩꯅꯕ ꯃꯦꯆꯤꯟꯗꯨꯕꯨꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯨ ꯃꯦꯆꯤꯟꯗꯨ ꯃꯤ ꯁꯤꯕꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ ꯊꯧꯗꯣꯛ ꯊꯣꯛꯑꯀꯥꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯔꯁꯨ ꯍꯩꯔꯣꯛꯇ ꯊꯣꯛꯄ ꯊꯧꯗꯣꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯁꯥꯒꯤ ꯆꯍꯤꯁꯨ ꯌꯥꯝꯁꯨ ꯌꯥꯝꯗ꯭ꯔꯤ ꯑꯗꯨꯒ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯥꯏꯀꯠꯅꯔꯒ ꯂꯩꯌꯦꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤꯁꯤꯡ ꯃꯌꯥꯝ ꯆꯦꯛꯁꯤꯟꯃꯤꯟꯅꯔꯁꯤꯀꯣ ꯄꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗ ꯁꯤꯒꯤꯕꯁꯦ ꯑꯗꯨꯒ ꯂꯧ ꯌꯩꯔꯤꯕ ꯃꯤꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯂꯧ ꯈꯥꯎꯔꯤꯕ ꯃꯤꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯁꯤꯒꯨꯝꯕ ꯃꯦꯆꯤꯟꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯈꯨꯗꯩꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯨꯖꯤꯒꯨꯝꯕ ꯂꯤꯛꯀꯨꯝꯕ ꯀꯔꯤꯒꯨꯝꯕꯗꯨ ꯁꯤꯗꯅ ꯆꯠꯄꯤꯒꯗꯕꯅꯦ ꯑꯗꯨꯒ ꯐꯔꯛ ꯂꯥꯎꯕ ꯐꯤꯒꯨꯝꯕ ꯐꯤ ꯑꯃꯟ ꯑꯀꯥꯏꯒꯤꯗꯣ ꯑꯗꯨꯝ ꯁꯦꯠꯆꯜꯂꯒ ꯂꯧ ꯆꯠꯄꯅꯦ ꯍꯥꯏꯔꯒ ꯁꯦꯠꯂꯤ ꯆꯥꯔꯤꯕꯁꯤꯡ ꯑꯗꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯦꯆꯤꯟ ꯃꯅꯥꯛꯇ ꯆꯪꯕ ꯃꯇꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯣ ꯄꯨꯟꯁꯤ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯑꯗꯨꯒ ꯀꯔꯤꯅꯣ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯐꯧ ꯈꯥꯎꯔꯒ ꯊꯝꯕꯁꯤꯡꯗꯨꯁꯨ ꯃꯩ ꯊꯥꯕꯒꯤ ꯄꯥꯎ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯈꯪꯗꯦ ꯄꯨꯂꯤꯁꯀꯤ ꯐꯤꯖꯣꯜꯁꯤ ꯁꯦꯠꯇꯅꯀꯣ ꯂꯧꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯂꯧꯕꯨꯛꯇ ꯑꯍꯤꯡ ꯂꯦꯛꯑꯒ ꯆꯔꯨ ꯃꯩ ꯊꯥꯕ ꯂꯥꯛꯄꯁꯤꯡꯗꯨ ꯐꯔ ꯀꯥꯞꯄ ꯌꯥꯕ ꯑꯣꯏꯔꯗꯤ ꯑꯌꯥꯕ ꯄꯤꯕꯤꯔꯗꯤ ꯐꯒꯗꯕꯅꯤꯗ ꯀꯩꯗꯧꯔꯦ ꯒꯝꯃꯩ ꯁꯔ ꯂꯧꯗ ꯁꯔ ꯃꯦꯆꯤꯟꯅ ꯆꯞꯄ ꯈꯣꯠꯄ ꯇꯧꯕꯒꯤ ꯁꯔ ꯑꯗꯨꯒ ꯁꯔ ꯐꯧ ꯃꯩ ꯊꯥꯕ ꯈꯣꯠꯄꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦꯅ ꯁꯔ ꯑꯗꯨꯒꯤ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯃꯔꯨꯝ ꯁꯣꯜꯂꯒ ꯁꯨꯝ ꯍꯥꯏꯖꯔꯝꯕꯅꯤꯗ ꯁꯔ ꯆꯨꯝꯕꯅꯤ ꯒꯝꯃꯩ ꯂꯧ ꯁꯨꯔꯤꯕ ꯏꯆꯤꯜꯁꯤ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ ꯂꯧ ꯌꯩꯕꯒꯤ ꯃꯦꯆꯤꯟ ꯑꯁꯦ ꯊꯋꯥꯏ ꯃꯥꯡꯕ ꯃꯤ ꯁꯣꯛꯄ ꯁꯤꯕ ꯅꯥꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯦꯆꯤꯟ ꯑꯃꯅꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛꯅ ꯑꯍꯥꯟꯕꯗ ꯀꯥꯎꯔꯣꯏꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯧ ꯈꯥꯎꯗꯣꯛꯂꯒ ꯊꯝꯂꯤꯕꯁꯤꯡ ꯌꯦꯛꯅꯕꯅ ꯅꯨꯡꯉꯥꯏꯇꯕꯅ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯅ ꯑꯇꯝꯅꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯩꯈꯦꯠ ꯆꯨꯗꯅ ꯃꯩ ꯆꯥꯛꯍꯜꯂꯒ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯒꯗꯕꯒꯤ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯄꯨꯝꯅꯃꯛꯅ ꯈꯪꯕꯤꯒꯗꯕꯅꯤ ꯂꯧ ꯈꯥꯎꯗꯣꯛꯂꯒ ꯊꯝꯂꯕꯗꯤ ꯏꯃꯨꯡꯒꯤ ꯃꯤ 2 ꯅꯠꯇ꯭ꯔꯒ 3 ꯃꯐꯝ ꯑꯗꯨꯗ ꯁꯪꯕ ꯑꯗꯨꯒ ꯂꯧ ꯌꯩꯗ꯭ꯔꯤ ꯐꯥꯎꯕ ꯁꯦꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯂꯩꯔꯤ ꯃꯇꯝ ꯌꯥꯝꯅ ꯐꯠꯇ꯭ꯔꯤ ꯃꯤꯁꯤꯡꯁꯦ ꯑꯉꯛꯄ ꯑꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯁꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯁꯔ ꯍꯧꯖꯤꯛꯄꯨ ꯉꯔꯥꯡꯒꯤ ꯅꯥꯟꯊꯣꯛꯈꯤꯕꯗꯨꯅ ꯑꯃꯨꯛ ꯆꯥꯛꯄꯅꯤ ꯁꯔ ꯃꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯃꯈꯣꯏꯅ ꯆꯠꯂꯝꯒꯗꯕꯗꯣ ꯁꯔ ꯑꯗꯨꯒ ꯁꯔ ꯙꯔꯃꯦꯟꯗ꯭ꯔꯗ ꯅꯣꯡꯃꯩꯅ ꯀꯥꯞꯀꯗꯧꯔꯤꯁꯦ ꯒꯝꯃꯩ ꯙꯔꯃꯦꯟꯗ꯭ꯔꯗ ꯅꯣꯡꯃꯩꯅ ꯀꯥꯞꯀꯗꯧꯔꯤꯕꯒꯤ ꯃꯔꯝ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯠꯇ ꯅꯠꯇꯦ ꯃꯃꯥꯡꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯈꯣꯏ ꯃꯤꯑꯣꯏ 5 ꯂꯩꯈꯤꯗꯕꯗꯨ ꯙꯔꯃꯦꯟꯗ꯭ꯔꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯂꯝꯃꯅꯤ ꯑꯗꯨꯕꯨ ꯙꯔꯃꯦꯟꯗ꯭ꯔꯅ ꯄꯥꯎ ꯑꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯈꯤꯕꯗꯤ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯑꯁ ꯁꯔ ꯑꯗꯨꯕꯨ ꯑꯃꯨꯛ ꯙꯔꯃꯦꯟꯗ꯭ꯔꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯜꯂꯤ ꯁꯔ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯌꯨꯝ ꯃꯩ ꯊꯥꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯅ ꯁꯔ ꯃꯃꯥꯡꯗꯁꯨ ꯙꯔꯃꯦꯟꯗ꯭ꯔꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗ
ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯁꯤꯡꯁꯦ ꯇꯣꯛꯈꯤꯕ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯣ ꯑꯣꯟꯁꯜꯂꯒ ꯇꯥꯏꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯥꯔ ꯑꯗꯨꯃꯁꯨ ꯍꯥꯏꯐꯦꯠ ꯇꯥꯒꯦ ꯁꯥꯔ ꯑꯃꯨꯛ ꯃꯥꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯣꯏꯗ꯭ꯔꯣ ꯁꯥꯔ ꯒꯃꯩ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯅꯅꯕ ꯍꯣꯠꯅꯔꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯖꯤꯞꯁꯤ ꯑꯃ ꯈꯥꯝꯃꯒ ꯊꯝꯅꯅꯕꯒꯤꯗꯃꯛꯇ DGPꯅꯁꯨ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯗꯤ SPꯅ ꯑꯗꯨꯝ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯅꯦ ꯁꯥꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯁꯥꯔ ꯀꯅꯥꯅꯣ ꯒꯥꯔꯤ ꯑꯃ ꯊꯧꯖꯜꯂꯒ ꯂꯥꯛꯏꯁꯤꯅꯦ ꯁꯥꯔ ꯑꯁꯤꯗꯤ ꯑꯊꯣꯏꯕꯅꯤꯅꯦ ꯁꯥꯔ ꯀꯧꯁꯜꯂꯛꯑꯣ ꯐꯅꯤ ꯑꯊꯣꯏꯕ ꯁꯣꯝꯗ ꯂꯥꯛꯀꯦ ꯁꯣꯝꯗ ꯁꯥꯔ ꯁꯤꯗ ꯂꯩꯔꯦ ꯁꯥꯔ ꯗꯁꯥ ꯑꯃ ꯂꯩꯔꯦ ꯁꯥꯔ ꯀꯔꯤ ꯗꯁꯥꯅꯣ ꯁꯥꯔ ꯉꯔꯥꯡꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯁꯥꯔ ꯌꯨꯝꯗ ꯍꯜꯂꯛꯇꯦꯅ ꯇꯧꯔꯒ ꯁꯥꯔ ꯄ꯭ꯔꯀꯥꯁꯇꯨ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯀꯔꯤꯒꯤ ꯄꯨꯂꯤꯁꯅ ꯐꯥꯏꯗꯤ ꯀꯔꯤꯒꯤ ꯁꯥꯔ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕ ꯑꯃꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯤꯑꯣꯏ ꯑꯅꯤ ꯒꯥꯔꯤ ꯃꯆꯥꯗ ꯊꯧꯔꯒ ꯆꯠꯈꯤ ꯃꯗꯨꯒꯤ ꯃꯤꯑꯣꯏ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯍꯥꯛꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯗꯨꯁꯨ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯁꯥꯔ ꯃꯈꯣꯏꯅ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅꯤ ꯃꯈꯣꯏꯅ ꯇꯥꯏꯅꯅꯤꯡꯂꯤꯕꯗꯣ ꯑꯩꯉꯣꯟꯗꯅꯤ ꯁꯥꯔ ꯑꯩꯒ ꯊꯕꯛꯇꯣ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯀꯥꯁꯅ ꯁꯧꯍꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯌꯨꯝꯗ ꯂꯧ ꯈꯥꯎꯕꯒꯤ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯁꯣꯝꯗ ꯃꯤ ꯅꯦꯛꯊꯣꯛ ꯅꯦꯛꯁꯤꯟ ꯇꯧꯔꯤꯉꯩꯗ ꯊꯕꯛ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯆꯠꯍꯧꯗꯕꯅꯤ ꯁꯥꯔ ꯑꯩ ꯌꯥꯎꯔꯝꯂꯕꯗꯤ ꯊꯧꯗꯣꯛ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯆꯥꯅ ꯇꯥꯏꯅꯔꯒꯗꯕꯅꯤ ꯁꯥꯔ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯗꯤ ꯐꯥꯔꯤꯕ ꯄꯨꯂꯤꯁ ꯇꯤꯝꯗꯤ ꯀꯅꯥ ꯁꯥꯔ ꯁꯤꯇꯤ ꯄꯨꯂꯤꯁꯀꯤ ꯁꯥꯔ ACP ꯁꯥꯔ ꯁꯨꯔꯦꯁ ꯀꯨꯃꯥꯔ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯊꯧꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯃꯛꯇꯗ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯃꯤ ꯑꯅꯤꯗꯨꯁꯨ ꯇꯥꯟꯅꯔꯤꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯃꯤꯗꯨꯗꯤ ꯅꯈꯣꯏꯁꯨ ꯅꯠꯇꯦ ꯅꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯃꯁꯛ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯁꯥꯔ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯁꯥꯔ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯥꯔ ꯄ꯭ꯔꯀꯥꯁꯄꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯅꯕ ꯇꯧꯕꯤꯌꯨ ꯁꯥꯔ ꯑꯩꯈꯣꯏꯅꯗꯤ ꯆꯠꯂꯒ ꯂꯧꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯃꯀꯣꯛ ꯊꯣꯡꯕꯗꯒꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯑꯩ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯀꯔꯤꯅꯣ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯒꯦ ꯑꯗꯨꯒ ꯑꯊꯣꯏꯕ ꯅꯈꯣꯏꯁꯨ ꯈꯔꯗꯤ ꯃꯈꯣꯏꯅ ꯌꯦꯡꯁꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯅꯈꯣꯏ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯇꯝꯅꯅ ꯃꯤꯆꯝꯗ ꯑꯣꯏꯅ ꯇꯥꯏꯅꯕꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤ ꯃꯁꯥꯃꯛ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯖꯅ ꯍꯩꯔꯒ ꯆꯪꯉꯛꯄ ꯄꯨꯂꯤꯁꯄꯨꯗꯤ ꯅꯠꯇꯦ ꯇꯧꯕꯒꯤꯗꯤ ꯃꯊꯪ ꯁꯦꯟ ꯄꯤꯔꯒ ꯅꯝꯃꯒ ꯀꯥꯔꯛꯈꯤꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯑꯗꯨꯅꯗꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯄꯨꯂꯤꯁ ꯑꯃꯒꯤ ꯃꯊꯧ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯀꯔꯤꯗꯤ ꯈꯪꯉꯨꯒꯅꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔꯒꯤꯗꯃꯛꯇ ꯄꯣꯁꯇꯤꯡ ꯈꯟꯗꯨꯅ ꯄꯣꯁꯇꯤꯡ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯜ ꯅꯝꯃꯒ ꯄꯣꯁꯇꯤꯡ ꯇꯥꯍꯜꯂꯒ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯅꯁꯨ ꯈꯪꯉꯤ ꯁꯥꯔ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯁꯣꯝꯗ ꯏꯔꯥꯡ ꯂꯣꯏꯅ ꯍꯧꯒꯗꯧꯔꯦ ꯁꯥꯔ ꯑꯩꯒꯤ ꯃꯇꯝꯗꯁꯨ ꯃꯥꯅ ꯁꯥꯔ ꯖꯣꯏꯟ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯑꯩꯒꯤꯗꯃꯛꯇ ꯁꯦꯝꯈꯤꯕꯗꯨꯒꯤꯗ ꯃꯥꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯒ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯐꯥꯊꯔꯒ ꯂꯩꯍꯟꯈꯣ ꯇꯉꯥꯏ ꯐꯗꯕꯁꯤꯡ ꯑꯩ ꯃꯀꯣꯛ ꯊꯣꯡꯕꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯃꯇꯨꯡ ꯇꯥꯟꯅꯈꯤ ꯑꯗꯨꯒꯅꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯔꯨꯑꯣꯏꯅ ꯏꯔꯥꯡ ꯍꯧꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡꯅ ꯑꯁꯣꯛ ꯑꯄꯟ ꯑꯗꯨꯒꯅꯦ ꯇꯥꯏꯅꯐꯝ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯀꯤ ꯁꯔꯀꯥꯔꯒꯤ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕ ꯌꯩꯈꯥꯏꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨꯅ ꯑꯐꯕ ꯀꯔꯤꯝꯇ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡꯖꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪ ꯈꯔ ꯌꯥꯡꯅ ꯆꯠꯂꯣ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯕꯁꯤꯡ ꯑꯗꯨ ꯑꯩ ꯄꯥꯎ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯅꯪ ꯑꯩꯒ ꯁꯥꯟꯅꯔꯤꯕ ꯋꯥꯁꯤꯗꯤ ꯃꯤꯆꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯇꯤꯡꯅ ꯍꯥꯏꯒꯅꯤ ꯑꯩꯅꯁꯨ ACPꯒꯤ ꯃꯔꯝꯗ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯅꯪꯅ ꯃꯤꯆꯝ ꯑꯃꯗ ꯍꯦꯛꯇ ꯇꯝꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯊꯣꯏꯕ ꯈꯪꯉꯕ꯭ꯔꯥ ꯁꯥꯔ ꯑꯩ ꯈꯪꯖꯔꯦ ꯁꯥꯔ ꯑꯩ ꯀꯅꯥꯃꯠꯇꯗ ꯀꯔꯤꯃꯇ ꯍꯥꯏꯖꯔꯣ ꯌꯦꯁ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯌꯥꯝꯗ ꯇꯝꯂꯕꯁꯨ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯈꯤꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯗ ꯍꯥꯏꯒꯅꯤ ꯍꯥꯏꯗꯅ ꯃꯗꯨꯃ ꯈꯛꯇꯪ ꯅꯪꯅ ꯇꯝꯕꯗꯤ ꯃꯔꯛꯇ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗ ꯇꯝꯕ ꯌꯥꯗꯦ ꯐꯅꯤ ꯁꯥꯔ ꯐꯔꯦ ꯅꯪ ꯌꯧꯅꯕ ꯇꯧꯔꯣ ꯑꯩꯈꯣꯏ ꯄꯥꯎ ꯑꯃꯨꯛꯇꯪ ꯂꯧꯅꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯈꯤ ꯐꯅꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯑꯗꯨꯗꯤ ꯁꯥꯔ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯆꯠꯂꯣ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯁꯥꯔ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯣꯏꯁꯦ ꯃꯤꯆꯝꯗ ꯇꯥꯏꯅꯔꯒ ꯊꯧꯗꯣꯛꯅ ꯑꯩꯈꯣꯏꯅ ꯎꯔꯒ ꯀꯔꯤꯅꯣ ꯃꯣꯏꯅ ꯑꯃꯨꯛ ꯃꯄꯨ ꯑꯃꯨꯛ ꯁꯥꯔꯒ ꯇꯧꯈꯠꯂꯛꯏꯁꯤꯅꯦ ꯁꯥꯔ ꯑꯁ ꯃꯗꯨꯒꯤ ACPꯗꯨ ꯀꯔꯤꯅೋ ꯐꯝꯅ ꯆꯥꯎꯔꯒ ꯃꯥꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯒꯥꯃꯩ ꯑꯩ DGPꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯧꯈꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯔꯥꯡ ꯍꯧꯔꯛꯂꯦ ꯃꯤꯆꯝ ꯑꯃꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯅꯤꯡꯂꯤꯕꯁꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤ ꯏꯕꯤꯗꯦꯟꯁ ꯐꯪꯈꯤꯕꯅꯣ ꯃꯁꯥꯗ ꯈꯨꯠꯂꯥꯏ ꯌꯥꯎꯔꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯩ ꯍꯥꯏꯕꯒꯤ ꯀꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯕꯒꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯁꯥꯔ ꯃꯈꯣꯏꯒꯤꯁꯤꯗꯤ ꯁꯥꯔ ꯆꯩ ꯂꯩꯕꯒꯤ ꯊꯕꯛꯅꯤꯗ ꯁꯥꯔ ꯃꯤꯋꯥ ꯇꯥꯟꯅꯔꯛꯀꯅꯤꯗ ꯁꯥꯔ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗꯁꯨ ꯁꯥꯔ ꯑꯁꯤꯗꯤ ꯂꯣꯏꯅꯃꯛ ꯀꯥꯂꯤ ꯇꯩꯁꯟꯕꯒ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤꯗ ꯁꯥꯔ ꯐꯔꯦ ꯒꯥꯃꯩ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯣ ꯑꯩ DGPꯒ ꯑꯃꯨꯛꯇꯪ ꯀꯥ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯈꯤ
ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯑꯃꯨꯛꯇ ꯇꯝꯈꯤ ꯐꯅꯤ ꯁꯥꯔ ꯑꯁ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯁꯩꯇ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯌꯦꯛꯅꯕꯒ ꯀꯔꯤꯅꯣ ꯂꯝꯕꯥ ꯄꯥꯅꯗ꯭ꯔꯤꯉꯩꯗ ꯈꯨꯗꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕꯁꯤꯡꯁꯦ ꯍꯥꯟꯅ ꯊꯦꯡꯅꯕꯅ ꯐꯒꯗꯣꯔꯤꯖꯥꯠꯂ ꯈꯪꯗꯦꯗ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯍꯣꯏ ꯑꯩꯅꯦ ꯁꯥꯔ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯀꯥꯁ ꯀꯧꯕ ꯑꯃꯈꯛ ACPꯅ ꯐꯥꯖꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯅ ꯁꯥꯔ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯀꯗꯧꯔꯕ ꯍꯣꯏ ꯁꯥꯔ ꯁꯥꯔ ꯊꯧꯗꯣꯛ ꯑꯗꯨꯗꯗꯤ ꯄ꯭ꯔꯀꯥꯁ ꯍꯥꯏꯔꯤꯕꯗꯨꯒ ꯁꯥꯔ ꯑꯊꯣꯏꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯒꯗꯤ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯪꯉꯤ ꯍꯥꯏꯕꯗꯤ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯗꯨꯕꯨ ꯁꯥꯔ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕꯗꯨ ꯄ꯭ꯔꯀꯥꯁ ꯑꯃꯗꯤ ꯑꯊꯣꯏ ꯍꯥꯏꯔꯤꯕꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯁꯥꯔ ꯍꯣꯏ ꯁꯥꯔ ꯁꯥꯔ ꯏꯔꯥꯡ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯦꯡꯁꯤꯟꯕꯤ ꯐꯩ ꯁꯥꯔ ꯐꯅꯤ ꯐꯅꯤ ꯁꯥꯔ ꯑꯩ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯤꯟ ꯀꯔꯤꯃꯇ ꯁꯦꯡꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ नचिन करीमता सर अꯩꯅ ꯍꯥꯏꯖꯔꯤꯕꯗꯨꯅꯤ ꯁꯥꯔ ꯑꯩꯗꯤ ꯆꯝ ꯆꯝꯅ ꯀ꯭ꯂꯕ ꯇꯧꯔꯒ ꯂꯩꯖꯕꯅꯤ ꯁꯥꯔ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯒ ꯂꯧ ꯁꯨꯔꯒ ꯂꯩꯖꯕꯅꯤ ꯁꯥꯔ ꯍꯥꯏꯔꯨꯔꯒ ꯂꯧ ꯁꯨꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯅꯈꯣꯏꯅ ꯏꯃꯣꯁꯟ ꯁꯥꯒꯠꯂꯤꯕꯅꯤꯅꯦ ꯍꯥ ꯀ꯭ꯂꯕ ꯇꯧꯏ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯏ ꯏꯆꯝ ꯆꯝꯅ ꯂꯩꯖꯩ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯈꯣꯏꯒꯨꯝꯕꯁꯤꯅꯤꯅꯦ ꯀ꯭ꯂꯕ ꯇꯧꯕ ꯑꯗꯨꯒ ꯅꯤꯁꯥ ꯆꯥꯗꯕ ꯑꯩ ꯂꯩꯄꯥꯛꯀꯤ ꯈꯟꯕ ꯂꯩꯄꯥꯛ ꯅꯨꯡꯁꯤꯕꯣ ꯃꯃꯥ ꯂꯩꯄꯥꯛ ꯅꯨꯡꯁꯤꯕ ꯁꯥ ꯅꯈꯣꯏꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯣꯚꯔꯒ꯭ꯔꯥꯎꯟꯗ ꯊꯕꯛ ꯇꯧꯔꯝꯂꯒ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯨꯔꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯍꯥꯏꯔꯛꯀꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅ ꯑꯁꯦꯡꯕꯁꯤꯡꯗꯣ ꯍꯥꯏꯌꯨꯅꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇ ꯌꯥꯎꯕꯗꯣ ꯀꯅꯥ ꯀꯅꯥꯅ ꯍꯥꯏꯌꯨꯅꯦ ꯁꯥꯔ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯁꯥꯔ ꯑꯩ ꯀꯔꯤ ꯍꯥꯏꯖꯧ ꯍꯥꯏꯕꯅꯣ ꯁꯥꯔ ꯁꯥꯔ ꯈꯣꯏꯅ ꯑꯩꯕꯨ ꯑꯍꯤꯡ ꯆꯨꯞꯄ ꯐꯨꯕ ꯆꯩꯕꯗꯒꯤ ꯈꯣꯡ ꯈꯨꯠ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯗꯗꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯥꯔ ꯁꯥꯔꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯁꯥꯔ ꯑꯩ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ ꯁꯥꯔ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯅꯝꯗꯨꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯅꯕ ꯍꯣꯠꯅꯕꯤꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯁꯥꯔ ꯍꯦ ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯗꯕ ꯇꯥꯔꯕꯗꯤ ꯅꯪ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯔꯒ ꯅꯪ ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯆꯤꯡꯈꯣꯡ ꯑꯃꯗ ꯅꯪꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯇꯥꯕꯅꯤ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯌꯥꯗ꯭ꯔꯦ ꯁꯥꯔ ꯑꯩꯉꯣꯟꯗ ꯁꯥꯔ ꯈꯣꯏꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯁꯥꯔ ꯑꯩ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯇꯣꯞꯄ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯁꯥꯔ ꯑꯩ ꯅꯊꯧꯅ ꯌꯥꯝ ꯐꯗꯥꯏꯅꯦ ꯅꯪ ꯖꯣꯏꯟ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯀꯥꯏꯅ ꯅꯪ ꯅꯊꯧꯅ ꯌꯥꯝ ꯂꯩꯈꯤꯗꯥꯏꯅꯦ ꯑꯩ ꯅꯪꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯂꯕꯅꯤ ꯑꯩꯅ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯈꯪꯂꯕꯅꯤ ꯈꯪꯉꯦ ꯁꯥꯔ ꯁꯥꯔ ꯈꯣꯏ RK ꯃꯩꯄꯥꯛ ꯁꯅꯥ ꯈꯣꯏ ꯂꯣꯏꯅꯩ ꯅꯠꯇ꯭ꯔꯥ ꯁꯥꯔ ꯑꯩꯒꯤ ꯋꯥꯔꯤ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ ꯁꯥꯔ ꯁꯥꯔ ꯑꯩꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯒꯤ ꯂꯩꯔꯕꯗꯤ ꯁꯥꯔ ꯑꯩꯅ ꯂꯥꯟꯈꯤꯕꯗꯨ ꯈꯛ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯁꯨꯡꯇꯧ ꯇꯧꯗꯕ ꯊꯕꯛ ꯃꯤꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯍꯥꯏꯕꯗꯨꯗꯤ ꯁꯥꯔ ꯑꯩ ꯑꯃꯨꯛꯇ ꯑꯩ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯩ ꯅꯣꯡꯃꯩꯁꯨ ꯂꯩꯇꯦ ꯁꯥꯔ ꯑꯩ ꯀꯔꯤꯃꯠꯇ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯂꯩꯇꯦ ꯁꯥꯔ ꯅꯪ ꯑꯁꯦꯡꯕꯁꯤ ꯍꯥꯏꯔꯣꯏꯗꯧꯔꯦꯅꯦ ꯑꯩ ꯅꯪꯅ ꯑꯃꯨꯛ ꯃꯩꯄꯥꯛ ꯁꯅꯥꯒ ꯄꯟꯁꯤꯜꯂꯤꯗꯨ ꯀꯔꯤꯅꯣ ꯅꯪꯒꯤ ꯃꯔꯝꯗꯗꯤ ꯑꯩꯈꯣꯏ ꯄꯥꯎ ꯌꯥꯝ ꯇꯥꯏꯅꯦ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠ ꯊꯑꯣꯏꯈꯤꯅꯕ ꯅꯪꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯩ ꯀꯥꯎꯅꯦꯅ ꯈꯟꯕ꯭ꯔꯣ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯅꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯁꯥꯕ ꯑꯩ ꯅꯈꯣꯏꯒꯨꯝꯕꯁꯤꯅꯤꯅꯦ ꯑꯩꯅ ꯈꯪꯉꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯪ ꯌꯥꯎꯔꯣꯏꯗꯕꯒꯤ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯦꯅꯦ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯃꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯧꯔꯤꯗꯣ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯦꯠꯈꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯈꯨꯗꯩ ꯑꯃꯅ ꯅꯉꯛ ꯁꯝꯗꯨꯗ ꯊꯧꯔꯤ ꯌꯥꯟꯖꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯂꯨꯔꯣ ꯅꯁꯥꯒꯤ ꯐꯨꯔꯤꯠꯇꯨ ꯁꯦꯒꯥꯏꯔꯒ ꯀꯩꯁꯨꯝ ꯁꯪ ꯃꯅꯨꯡꯗ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯃꯦ ꯍꯥꯏꯗꯅ ꯑꯩ ꯅꯪ ꯑꯃ ꯂꯣꯏꯁꯟꯕꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯁꯦꯡꯕꯗ ꯍꯥꯏꯌꯨ ꯑꯁꯦꯡꯕꯗ ꯍꯥꯏꯌꯨ ꯍꯥꯏꯌꯨꯅꯦ ꯍꯥꯏꯒꯦꯔ ꯍꯥꯏꯔꯣꯏꯔꯣ ꯅꯪ ꯍꯥꯏꯒꯦꯔ ꯍꯥꯏꯔꯣꯏꯔꯣ ꯀꯔꯤꯅꯣ ꯁꯥꯔ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯁꯦ ꯁꯥꯔ ꯐꯔꯦ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯪ ꯂꯣꯏꯕ ꯇꯥꯔꯦꯗꯅ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯁꯤꯅ ꯑꯣ ꯑꯩꯈꯣꯏꯒꯤ ꯃꯩꯄꯥꯛ ꯁꯅꯥꯅꯤ ꯃꯩꯄꯥꯛ ꯁꯅꯥ ꯀꯩꯗꯧꯔꯦ ꯏꯅꯦ ꯑꯩ ꯃꯥꯝꯃ ꯑꯝꯇ ꯎꯅꯖꯒꯦ ꯑꯣ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯆꯥ ꯄꯨꯊꯣꯔꯛꯀꯦꯀꯣ ꯏꯅꯦ ꯆꯥꯒ ꯌꯥꯔꯦ ꯀꯔꯤꯅꯣꯅꯦꯍꯦ ꯑꯩ ꯆꯥ ꯄꯨꯊꯣꯔꯛꯀꯦ ꯀꯩꯗꯧꯔꯦ ꯃꯩꯄꯥꯛ ꯁꯅꯥ ꯃꯥꯝꯃ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯀꯔꯤ ꯄꯥꯎꯅꯣ ꯙꯔꯃꯦꯟꯗ꯭ꯔ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ
ama phare haibasibu home department gi yam chawba mai pak pa mani haijari ba mama madu ACP gi khutta leire magi custody da wang pang tori adubu makoi ani manungda ama phare haraga hojik phaw miyoi ama puthokpa ngamdri sibu mama aidi asengba mama home department sibu adukki matik sholaba jala natraga akoi sir ACP sibu madu magi mathong madu aikoi no sinba pharo interrogation cha tharongani makha tabe investigation tharongani na madu da khoina pepa hairubadi mai paksana phajadong mande mama aigi wadi sak takhat khraba unthong no usit khidra aina phuning leiramba prakash duni haigum taba aishu makhoi gi kero lekai duda haipet irang ma hobugi aduda paw si tarakpan kari paw kero lekai duda mara leitaba mi phajali aduga hairiba sing adu mara leitabani haidana marai phaba haigedra kaino thoiba dudi yahodra male adubu hojiki prakash haidudi athoibagi haktak aduda unthongna takhat khra aina makhoi gi yumda chatpa khudingi mahak adum leiram aingonda su thabak tagi ilaktana kari no yamna magi mong tajadaba lujadaba mong matau ga singonda ulakhiba handak ta su aikhoi suitiga makhoi athoibaga lambi da unei na tawbudu su prakash haidu yauriban makhoi ni lambi da thalaga ina para tambiga haidana khara phugi tawbu matamna makhoi ani su khibadagi khutka halaktana aingonda phubu chaibagi tawrakhibadu mama hadubu mama makhoi afabadi oiro ACP ne makhoi bu phajalibudu matik chap charaban adubu miyoi ani manungda ama phare habasi ama walibudu kana oigedaki walibudu subnatagi athoiba natana kana oirugani mado police ki thabak ni bugo aikhoina madu khut thingjanba chumoi ko mama mahamana haibiribudu budi chumi adubu ama pharaga ama nanthui haribasi loina tinariba makhoi ani dudi soidana oigani hajari aingonda su khut tharaktana tawgibani na aina khangjabudugi haibani ko mama maral gi matungina hojikti police ki custody da leiredana hojikna mo miyam ne ihau tawraga makhoi bu thadokna nabagi damak tawri mal mama wafam du khakhtang kairo lekai de salubudu dai sum tamjabagi wan thadokpham di sungtok thokte ko mama handaki matang sidadi waliba madusu kok phalaga seirak phangan ban hena phai haijariba masina tungdasu aikhoi dasu kodong thibasu tholoi haijariba thakshi ka si yamna nai daba mahak tunga sidi ai haipetang sare CP ga paw budi haipet phauna jabani wafam si interrogation chathari haibra karino nungai ga dori yengba tari wari sigi makha hayengamu tavirasi Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector Tayai. Lakle. Inspector Tayai.
Anana Thagachari, Ngasigi Inspector Tayai, Listing Amaga Chatruka, Taramari Suba, Tankak. Ngasigi Tankak, Kamdo Bibage, Tabi River Singna, Bibirokpa, feedback, comment, Kitang Patok Sabagetan Zaluzagi. Satazariba Tankak, Poloida, Pekesa Siam Sauba, Duga, Aruba Saruksu Ogadoriba, Tankak Hibatare. Tamna Wari Sigi, Lotion and Navagi Tankak Lom the Sangsilugli. Anana Thagachari Punamapu, Loina, Masigi. Birthday gi afa mangol matang ahan bada peminas. Ngasigi birthday tariba happy birthday Laisram Meme. Daughter of Laisram Romancing and Laisram Ombi Vidya Kumari Devi, grandmother of Ningthugjam, Tawa Devi Kodrak, Ichel Thong Makong. Many happy returns of the day Nungairaba Maponobit Sinalakada Fabai Faba with a Sunu Haidana. Sembi Bamapugi Mapamda. Punsinong sang na laina na bagi damak nizari loina na asigo mamapo no mit asi masing langam na lakpo irason imong manung nungay na pangthom inabo irason may ising nung sit kutong tiba po na magtingin autok piduna nga sige da punsi sang wa pibibo irason loina na nga sige mapo no mit na lakpo da fabayay faba irason haiduna Hana sabi ba mapugi mafam da nizari. Happy birthday, many happy returns of the day, lives from Meme. Thagachari. Yamna pibirakpa feedback kara masa bagi tanjalog sagi nama putha gachari sigi atheng mudhi yawiri sing punama Oza Zenta Kumar Thagachari ngasigi comment section da sandokchari batangka gasigi matangda wari fawbadi haninga litana fazai na ta pirak Thagachari Oza Zenta gi wahi chapmana bawai fazaba wahi mamani tombe same Thagachari siwari nungai ta pur bai bemani thokong Thagachari bem saning thogjam wari fazai ta pirak Thagachari hema morang tem Fazare nungaizei na ta pirak pa Laisram Radha Thagachari Oza Poloida Humbadra Mari Suba Tangkak Fazai Adaga Thagachari Tenba Kaishu Thoidok Ten Nomagi Charama Thagachari Upalite Tamoyam Wana Semjai Haibatai Tabak Sisi Kakta Sunatamni na Tay Tabak Mayam Sutobani na Yadaba Nangdo Haibatai. Thank you so much. Zazenta Mutum Lang Lebi Rani Blalik Sang Tem Ani Tombi Asim Zazenta Kumar Lalita Inko Mayam Punamang na Bardige Famangot Bibiba Thagachari Rina Hidam Thagachari Nisan Ketri Mayum Thagachari Sabir Maibam Aningalitan Thagachari Gambira Sarang Tem Nungaina Daba Amana Toriba Thodokta Prakash Kamdoba Haibor Mal. Okay. Thagachari sini ngai na daba thodo amadagi ningsing dana haitaren angamba haisine dana angamba gi poloi supajade dana angamba na ngamba se katai bongongis adani mathang tangkak tu usaris yam sangba package amada tamna loisan na bagi no mono sangsilogli angamba loi kitarni loiselok pada do kitang episode khara de dum leiri Prejesori Takel Sambam Thagachari Bemsani Thogjam Thagachari Manisana RK Thagachari Santi Laisram Mutum Lang Lembi. Thank you so much ma'am. Tai the ID de amaloy hanjale Mrityunjoy Thagachari am sana luiseli te tapirak
Thank you so much, Imang Obi. Radhamani Guru Mayum. Tagachari. Sitangko Fajin Takpino Kuraiza Memi. Atoy Bada Taki Badumna Prakas Amok Moral Siva. Kan Makani, Tauris. Thank you so much. Aying Ditang Nang Mom Kangani Loba. Si Sunita Tagachari. Payu Tagachari. What is in Ibada Yang Wai City. Okay. Sabitri Paunam Tagachari. Bizenti Horoksam Tagachari. Mayam Ngai Bawadanava, Akogi Tankak Tahai Tareko. When Yauraga Levene. The Karakadum Yang Bio. Late night story. Nate, Hoigi Diamond TV Plus Tahai Tareko. Madam Sarolala Ambaki video. Singju Mepagi video, Tagat Piro, Mayam Tagachagre, Fazare. Yum the some labelina, Yum the normal way, but the script Nate Haitare, Yum the some lang bakot by Sagangamba, Samba Savato would the Haitare. At the say we say to an over in a sur Kavako, some parallel we say. Same the some doctor music tip Hobson River Haitare. No, I don't. Fazagera Tigera. Inspector Tay the Hopsalaga Lore. Mayampono Kamina Lore Natra. Both the lipning by Miyangi Sebadi, toning by both the canning Miyangi Sebadi, toning the Gaina. The Sabidi Sabali Netavadi, who's like to within, so the soning the iPhone the pining bug. Anyway, Tagachari. Asigi Facebook Live to Liberi was saying Sunita Wainam Tagachari now so Crambusu Tagachari, Mio Marina Lamai Sibungak Piram Bagidamo, hiding a later, Natagachari, Winana. Say Yamakudol Tamzarake, say Sidi, the Pompong Sana, Lazari Bahibatarin. Pompong Sana lady, says Madame Kudol Tamzarake. Says Taring it so Tamenglong is Senarima Hapaga Tazarake Masika, you know, I can see was a Tamenglong, the Madame Nandini is a Tamenglong, the lay was it. They the Makoi Mafam do the video cra Tabirak Paningasis. I don't know how you video sing, I do the one Zarake. They say Taba Hosagihana. Ayuki korogi mangalda manintam na shatliba lairang sing mintira ba ayuki korogi mangalda manintam na shatliba lairang sing yengluraga tamoy ase lantak na hali ning singhali tamhoravi mahapu Mintiraba ayuki korogi mangalda manintam na shatliba lairang sing
la sham lang na hung jin ki ba nung si mai thong do thamoi hu na ning ki ze ning sing hali tam ho ravi ma ning sing hali tam ho ravi ma Sing yam lak le mung si bi lam helaba ai gi thamo la ka nong da goro ma sing yam lak le mung si bi lam helaba ai gi thamoi la ka nong da yengli nong sibi nangi mai kai tabu kauri boy ningi chanabina yengli nong sibi nangi mai kai tabu kauri boy ningi chanabina yenglu daga thamoi ase lang tak na hali ning sing hali tam ho ravi ma pu min thiraba ayuki korogi mangalda maning tam na shatliba lairang sing yengluraga thamoy ase lang tak na hali ning sing hali tam ho ravi ma pu 다같이 하나나 보내먹고 더럼 따비바 여비바 아탱고 파우보다 마시기 더럼 시 서포트 도비리바 싱 하니가 레이터나 다같이 나한 오보다 따기바 세 संतोष न सके भी सही दे गया तारे फने आममो ऑप्शन जरे फने आममो 공전 जरे anyway सही मा हाइबदु दे दम नमदना ओइरे फजब थिबा हाइबदु दि मियामना दम सिनजरे थिबो थेरजु फबो फजरसु सही दि ओइरे द सही न ते हाइ यार thank you so much तागचरी तामेंगलोंगी सिनरी नि होजेगी तो तामेंगलोंग न साइ कोई मैडम नंदिनी होई चे कुंजरानी होई चटपद मोइना लंबी द नम्मगा थारकबनी थागचरी हनाना Sarjanta, thank you so much. Say Fazay Tapirapa Ambika, Tagachari. Anova Yobirak Pasing, Promote Aurem, Tagachari, Promote Aurengi, Mamonupi, Tagachari, Madam Promo Taurem Sutabirangan, Mamonupi, Punatamine Heaven. A thing, a hing pung, ani home tarakumatam the Santok Sava. Nongalakan the Tabi Basing Basu, Hogsik Tigihana, Hona. Kurumjari, tabi bagidama. Adomna tabi dere di Inspector TAYAI karim to oiroi. Inspector TAYAI lebagi koi channel si hingjari ban. Sina Laishram Rajendro Tagachari Fazabi Toizam Tagachari Hanana Hemba Morangtem Brazisori Takal Sama Bonama Tagachari Wankirakpam Mamema Tagachari Kana Chitariba Kana Waloriba Madam Benodeni Tagachari Awiriba Mam Hani Aletana Henry Okram Tagachari no Mudata Hodavada
ꯑꯋꯥꯕ ꯑꯣꯏꯍꯜꯂꯤ ꯈꯤꯇꯪ ꯍꯟꯅ ꯁꯟꯗꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯥ ꯋꯥꯖꯕꯒꯤ ꯍꯥꯏꯖꯕꯅꯤ ꯂꯥꯛꯆꯒꯦ ꯗꯦꯡꯒꯨ ꯅꯥꯔꯨꯕꯒꯤ ꯁꯣꯜꯂꯒ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯂꯩꯔꯒ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯆꯒꯦ ngamba paisa kita ju pijage thagachari Henry thank you so much ngan basi yai ngan ba yamna yai ngan basi ngallo hai tar ga dai thabak loi tok ta ai thabak si loi to ga phammaga ayuk pung 13 swai di phamma ba adi kitang wari khara mu iraba da gi demo pungning warol torba adu loiraga mu ai se namdana sanaba adu ga ba dai se ngamme ba ada nongmani ni ai yengdi yengore maduna ingonda yamna tension yam lei do wari phajaba se pangam de ko ada wari se khara kok changna sana gi badagi character mayam je yam graba mi mayam je maming mayam je idi cm da phajana ira thamine baduna adui maming duno kari kaugi ba aduna du kari kaugi ba da si mayam je as masida da matam je dum hat le bado ada tomba chawba gan pa hejan yam na te do aduna atai matam da kitang amuk tu ne ba sigi angamba gi saruk se loiraba ada kitang ang khalak pa yani adu da di wari amamam la ane ba ko episode amana loiba ohum na loiba tare na loiba mangana ohum na loiba adu sigi episode se madi angamba bo de khar warani angamba gi poloida se aduna aroiba poloi se moi ani ohum leiri sigi aroiba subchan ba loisan bam la ane anyway yengminar se thaga chari tapirak pagi dama Sanjoy Pangabam Thagachari Laimam Sunita Thagachari Anova Idi Yobiramat Tabaraka Nesa Nokul Singh Thagachari Soidina Tabi Uchinghalaga Mayamna Tabi Wagini and the Yam Nuxis and the Quinto Tabak only a quick revenue in Nano live to Mayam Ut Pada Queen of Fungi revenue guys Nuxigazanit. Thank you so much for a boy in the Simam. Sidagi hena ada mayam mo wa ga do je tangwan de Delhi le rani ko tangwan se Delhi yaurani tu da le rani nomini ni de sigatoni kitang mayam tayai gi wana dois 3 da gi de tang ohum da gi de dum nomidang da santok kane ai 3 nang na bala kani maram di 4 da function lei atopa mi gi function tang manga da i atopa function lei yaw do ba ya do aduna numit nini sidang di sathok saruraga dum yang na dum hanjarake mayam so tek ta kaidan leibiramo ai so tek ta kaidan hanjarake thank you so much Thagachari anoba yawbiri base ma apro ngasi gi di matang sida losin jabagi yawda luxury mayam punama sandok chari 90.0 megahertz ki wahong radio losin ba gi tanja luxury diamond tv gi di makha thana dum sandok chaki gani diamond tv gi program Kariuma dom na tumba yadragadi yenge hai taragadi yengba yaba kadai da lei TV channel da SK TV da natraga ISCOM da natra GTPL da yengba yai ado hari basing do TV mang do TV thaga la hingse kana yengo do kana mi yengo ado badongi phone da SK TV app download to biragadi Diamond TV yawbani adom na dum ugani thaga do English movies ugani anyway tumba yadragadi ngaktang yengba yai Panamak Thagachari Listen Jabagi Luxury Imale Bakidamo Himina Siri Bakidamo Leminas Equimasen Angamanga Mateng Pamina than Amanamo Kai Kumna the Nuxis and Leminas. As he take the Kaidan a Tangari Basugoma so take the Kaidan a Tangamina sing and say, what is Simaka Yang Puduna Laxage? Karihana no I never get them Honazarek Kurumzari Yaifare